आकाशवाणी इम्फाल वायंगबम राजेश ने पाव पाजरी अहमद मरोब पाव मुख्यमंत्री नोंथोमम बीरेन सिंह ngasi प्रधानमंत्री कौशल विकास योजना की मखादा ट्रेनिंग लोइब मियोय सिंह स्किल सर्टिफिकेट यंथोक्रे मणिपुर हयेंग धर्म की चटनबीग लोइनना इमोइनु इरात थौनी थौरम पांगथोकनी राज्यपाल अजय कुमार बालाना ngasi टेक्नोपॉल जिला की ngangkhai शहर मोरेदा चतुना इंटीग्रेटेड चेक पोस्ट अमसुंग ngangkhai संबल खाबगी थबक यंगसिनख्रे केंद्र की हानगी मंत्री डॉक्टर आर के रंजन सिंह ने मणिपुर फॉरेन डायरेक्ट इन्वेस्टमेंट तौहनगे है हौजिक लरिबा लैंड लॉ सेमदोबगी तंगाई फदबा लई अमसुंग विकसित भारत अमा ओइनबगीदमक इंग्लिश 2023 फावबदा समस्या खुदिमकी वारोइसिन पुरक पामी है प्रधानमंत्री नरेंद्र मोदी ना फोंदोक्रे मुख्यमंत्री नोंथोमम बीरेन सिंह ngasi प्रधानमंत्री कौशल विकास योजना की मखादा ट्रेनिंग लोइब मियोय सिंह स्किल सर्टिफिकेट यंथोक्रे इंग्लिश 2023 कुनमरी की ओइना प्रधानमंत्री कौशल विकास योजना 4.0 की अखनब प्रोजेक्ट की सरुक अमा ओइना सेंट्रली स्पॉन्सर स्टेट मैनेज की मखादा इम्फाल ईस्ट की सोमबुंग अमसुंग बिष्णुपुर जिला की निंगथोकोंग लेबा मांगोल गांबी कॉलेज दा हांगबा रिलीफ कैंप सिंह लेबा इनमेट कुनिपान दा मुख्यमंत्री ना सर्टिफिकेट सिंह अदु यंथोखिबनी मुख्यमंत्री की सेक्रेटरीट पांगथोप थौरम अदुदा मुख्यमंत्री ना मणिपुर सेवा समिति अमसुंग ह्यूमनिज्म फाउंडेशन ना IDP सिंह स्किल ट्रेनिंग पीबगीदमक थागतप फोंदोक्की मांगनाई हिंसा सथरिब सिंह अमदी मियामदा अशोक अपन थोनबदा चेनब सिंह फानब सरकार असना लेप लेतना होनरी श्री बीरेन हाई राज्यस्थ आइन अमसुंग शांति रक्षा की फिबम फगलरब मतमदा रिलीफ कैंप लेरिबा इनमेट सिंह मसा मसा की मयुमदा असोएंगाम याउदना हलनखिनब सरकार असना थौरांग तौदना लई मुख्यमंत्री नाई तोंगान तोंगान लमसिंग दा माई पाकना ट्रेनिंग तौरब मियोय सिंह दा सेल की तेंबांग ओइना कारबार हौदोनब लुपा लिसिंग यांखै सरकार पीगनी मसीगी मतकता राज्य सरकार हौदोखिबा स्कीम सिंगी मखादा मखोई कारबार सिंह पाकथोक चौकथोकनब चादा कुंट्रा की ग्रांट यावबा लुपा लाख 10 की लोन लौब यागनी मुख्यमंत्री ने हाई थोनिंगदब थोइब थोगो चुमना सिंगेंदा ताइनब ngamdagana सिफोंदा ताइनै यदना असु खंगबा मिसम प्रजा सिंग मोइना मायम मकै नहीं थादना हाथ में तोबा अदु पुन मखोय खोय गवर्नमेंट की साइड की सो याम कन होनरी थादना पुनदना सिक्योरिटी प्रोवाइड तोबदना अदु युम थादो बसिंग संग याना बा याम कन होनरी युम लिसिंग अनि गा यांखै गुमदे खोय होंगन बा होगबने अदु होजिकसु होंबा याबा से तोरबुंग के एरिया युम निफु यांखै संगना बोजिक तौरी सुग्नु के एरिया खावरो की साइड CRPF के मम थमगा हांगा युम सोकदबसि संग याना बा मुख्यमंत्री नोंथोम बीरेन सिंह ngasi मणिपुर स्टेट सेंट्रल लाइब्रेरी की फिबम यंगसिनख्रे कैसामपात लाइब लाइब्रेरी असि अतुब मतमदा सेमदोक्तुना हेना अफब मोंगदा सेमकटनब होनरगनी हारि सोशल मीडिया दा थागतप वारोल अमदा मुख्यमंत्री ना हाई लाइब्रेरी असिदा अनोब इंफ्रास्ट्रक्चर अमदी मतमगा चुनरब खुदोंग चाबा सिंह फंगंदुना लाइब्रेरी असि लौसिंग ज्ञान तानफम ओहनबद नतना मिपुंग खुदिमक्ता लाइरिक पाबगी हैनबी लेहनब मफम अमा ओहनब सेंगकनी मुख्यमंत्री ना इम्फाल ईस्ट सेंगल इबा सलान थोंग की फिबम सु यंगसिन खोंसत अदुगी मतंग मुख्यमंत्री ना हाई अखंग अहिसिंग तानरब मतुंगदा थोंग असिगी अवांग बचांग फुट मरी हेंगत हंदुना इसिंग इसाउ मतमदा तुरेल पनिंग असिदा इसिंग अपन बलेतना सेलहलगनी मणिपुर हयेंग धर्म की चटनबगी लोइनना इमोइनु इरात थौनी थौरम पांगथोकनी लनगी लाइरेंबी इमोइनु इरात नुमित का मरी लेनना मियामदा याइपा पाउजेल पीरदुना राज्यपाल अजय कुमार बालाना हाई नुमित असिना लाकपदा मियामना हराउ तयामा थौरम असि पांगथोकपदा सरुक याबगा लोइनना लमदमसे शांति अमसुंग चौखटपा पुरकपा ओइरसनु महाकी पाउजेल मणिपुर विधानसभा के अध्यक्ष थोक्सोम सत्यव्रतन हाई इमोइनु असि मणिपुर लनगी लाइरेंबी ओइना लौनै इमोइनु इरात नुमिना लाकपदा लमदमसे नुंगाई याइफबा शांति लेबा नुंची चानब लमदम अमा ओइरसनु रूरल डेवलपमेंट अमसुंग पंचायती राज मंत्री रुमनाम खेमचान सिंहना मियामदा मपुंग ओइना मितई सिंह याइफा पाउजेल पीरदुना नुमित असिना लाकपदा अखोय पुनमकना अखोयगी खुनाई असिदा तुंग कोइना नुंसिनबा अमसुंग शांति लेनबा थौनी जरसी हारि पाउजेल अमदा शिक्षा मंत्री थौनाउजम बसंत कुमार हाई लाइरेंबी असिगी थौजालना मणिपुर की इमुंग खुदिमक्ता शांति अमसुंग नुंगाई याइफा पुरकपा ओइरसनु फिशरीज मंत्री हैखाम दिंगोन हाइरी मपानदगी nga लेबदा मणिपुरदगी लुपा कोटी चमरी रोम संगलंबा अदु हौजिकती लुपा कोटी चनीदा हंथनबा ngamle मसी राज्यस्ता nga gi pothok pothokpa singthaningai oina hengalakpadagini इम्फाल की न्यूज सेक्रेटरी लेबा मंत्री की ऑफिस ngasi पाउमी सिंग उनबा अमदा मंत्री नाई फिशरीज विभागना nga gi pothok hengananaba अकनबा थबक सिंग लोखलपदगी फिबम असि यौरप ngambani mahangna hai imoinu iratpaga mari lenana hayeng इम्फाल की हप्ता कांगजेबुंगदा nga gi मेला अमा विभाग असिना सिंदुना
पांगथोकनी मसिदा nga kilogram lising marfurom puthokani melas da low siung gi pothok haira gi pothok amasung relief camp sing da lairiba lanjinar pa mioi sing na puthokpa polam sing utpa stall sing yauna nga gi stall sama kun hangdokani nga gi mela asi mapung phan binaba appeal torodana Sri Dingon hai ngagi mela si amna mapung phaba mela amadi hoinaba haidana koi sem sajari aduga hariba mela si da chaurakna 80000 kilogram koi nga si puthoknaba haidana koi sem saraga leijare haidana sumaina thamjani aduga maruina yamna nungaiba paw ma haitaragadi koi nga si manipur gi amna maruiba chinjang mo oibnina masi gi koi production ga koina demand sine henbisina mar morkanda koi mapandagi nga mayam ma lorme nga lobusi chaurakna parenamda 400 crores maya koi spend dawi koi state tagi adu masi fishery department kan honor kanda hoji oiba figure se hana 400 oramadu dikti just 200 crore khatam chatle haidana ismaina madugi achievement ama leire haidana Madugi mamangda skill labor employment amasung entrepreneurship ki mantri su oiriba Sri Dingona craftsman training director ki website amasu hangtokki thauramadu mantri nai ngasi hangdoliba website asina craftsman training ga mari lainaba thabak thorom sing hena transparent leiba amadi laithokna thabak tawba ngamalagani scholarship piba amadi training na singba ga mari lainaba form thagapana chingba website asida irai laina tawba yagani amaromda Bengaluru da leiba GE healthcare gi mihut singna ngasi ITI campus la laktuna mahiroi yangkai romda thabak pinaba khankibadasu Sri Dingona thagatpa phongdokre tabiriba pawasi Akashbani Imphal degini Manipur gi Rajyapal Ajay Kumar Balana ngasi Tengnopal Jila gi Ngangkhai Shahar More da chatuna mafam madura leiriba integrated check post ki thabak thorom sing yengsking gre Land Ports Authority of India gi official sing na integrated check post asigi thabak thorom sing gi matang da Rajyapal da marik chumna paudam ki Rajyapal na civil society organization sing gi lusingba singa wari sanaduna makhoi gi wakat suta ki Rajyapal na More da leiriba tongan ba karbar toriba mioi sing amadi jati kanglup sing gi lusingba singa unaki amasung makhoi gi wafam sing Rajyapal na ta Unaba aduda Border Trade Chambers of Commerce, Tamil Sangam, Manipur Muslim Council amasung Gurkha Samaj ki mioi sing yauki. Unaba aduda makoina Rajyapalda COVID-19 laichat matungdagi laibak anigi marakta lalon itik tawba thingkiba aduna lalon ba singda mayoknariba khudong chadaba singi matangda paudangki. Tungda Rajyapalna Indo-Myanmar Friendship Gate number 1 amasung 2 da chatuna yengki mahangna Gobajang village ta susaki mafam aduda Bharat Myanmar ngomkai paringda sathariba sambal khabagi thabak adugi matangda kunmanga suba BRTF ki commandena Rajyapalda mariksumba wafam thamki Kendra gi hanagi mapan thorom Rajya Mantri Dr. R.K. Ranjan Singh na hari Manipura foreign direct investment tohonge hairabadi haujik lairiba land law asi semtokpagi tangai padaba lei CSIR NEIST gi branch laboratory Lamphel Imphal da Kurau Harvels amasung CSIR na puthokpa Harbel tea hogdopagi thoromda Dr. Ranjan hai English ani tarahumdoi taramarida Bharat asi MSME gi lamda malem gi oina marphum hatoi suba mafam da leirami adubu sarkar na lam asida ehenba miyeng changbadagi English ani kulhumdoi dadi nifu suba mafam da haigalaki kendra da paliba sarkar asina MSME gi mapangal kankhana ba kan honari China na MSME gi lamda chawna mai pakliba asi lanai natraga khunja singna nongmada tangai phadana changba polam sing pothorak badagini Dr. Ranjan hai Any day-to-day life today for the China product senior. I am a production kada idi lake. Makoi ki maximum production se village level da individual level da MSME sida strengthen tawr kanda. Madugi product tune aba ngasi Chinese ki economy da technology and innovation da patlaw hagelai se MSME sida ki ilak pane. China ki himathang da India sisu world ki 81 rank ni MSME ki ado hujikti by 2023 da koi world ki 40th anniversary lab hai Thoromado saruk yakiba CSIR NEIST branch laboratory Lamphel Park ki chief scientist Dr. Huidrom Bir Kumar Singh na hai Manipur asi bioresources marang kaina leiba lamdam ni adomoinamak masigi kudong chaba lamdam asigi miyamna lawba ngamdre Bisnupur Jila gi oina miyang gi numit ngasi Deputy Commissioner gi office da laiba Panchayat Resource Center da pangthokre numit asiga mari lenana tongan ba bibak sing gi stall kunthra rom hangki amadi miyang gi wakat kayamrum laki hari aikoi gi Bisnupur Paumi RK Manipur sanan hai ngasi laki ba wakat sing ayambana old age pension ration card amasung health card kiri jila asigi oina miyang gi numit tha kudingi ahan ba thangje numita pangthokani hari jila asigi Deputy Commissioner Laurembam Bikram Singh na hai miyang gi khudong chana bagi damak mathang thadagi miyang numit mafam hong duna pangthok kani
Numit nini chathagadaba Waterbird Motivation Camp ngasigi Bisnupur jila gi Sendra da leba LDA gi conference hall da haukre Loktak Development Authority amasung Indian Bird Conservation Network na punna sinba camp adula mioi sama yangkai hena saru yaki camp asi tha sigi tarani panda Loktak ki tongan mafam yangkai da pangthok kadrba ningtham thagi matamda pat asia saktaraba usek sing masing thibaga marilin na pangthok pani hawdopagi thorom da wangang mada LDA gi chairman M Asni Kumar Singh hai Loktak pat ta usek masing hantharakpada nungnang ba phongdoki manghai sahi taragi mamangda pat asida usek makal sama kuntaret hena thengnaramba adu haujikti yangkai mukta thengnare usek masing hantarakpa asina pat asi khalda chawna chingarakpa mo oiri mangnai isingda saktaba usek masing thibagi thabak asi atei pat singtaju konsinna bohonari Loktak pat asibu mahuksagi phibamda hanjilhanaba amasung masibu yokhatuna thamnaba honabada miyamna mateng pangbinaba chairman na appeal tawri Manipur ki mehorol gina naksumni hari Loktak pat wongak shendana thamba bisi akoi khudumaki thaudang ni aduna asum par sida hojik ni tagi matamda sakta balak leba tanglaba usik mayam asibu akoina ngak shendana thamba asibu yokpa bisi akoi khudumaki thaudang omensi aduna usik sing asi ina Loktak pat amadi masigi marilena ba associate wetland mayam asi sakta re basina namdam masigi parkri khal ngak pada mateng panglibni amadi masigi masik magan magun hekal halibani aduna ingtham tagi matamda biramdi parle usik sing asi akoina tathi tawena tawigino haiduna ina Manipur miyamda appeal tawjari Nomu yuwen name lang bagi kem amang asi Imphal gi Wahengbam Lekai Community Hall da pangthokre National Urban Health Mission gi makhada Urban Primary Health Center Sagolban na sinduna Kendra sigi MLA RK imogi mieng makhada pangthokiba health camp aduda mioi sam hena layeng ke RK imogi mieng makhada paikhat pa ana layeng gi tengbang scheme gi saruk amoina haukiba sahi ani makhai asda imung chani yangkai hembada tongan ba layeng chathana ba sempam sing khusinna kare hari Akasbani Imphal gi pau tabiri Biksit Bharat ama oinabagidamak English ngani niputare phawbada samasya khudingmak ki waroisin purapa pami haina Pradhan Mantri Narendra Modi na phongdokre mangnai sarkar gi scheme sing mipum khudimakta chada chama phangana ba hona ba haibasi sarkar asigi tangai phadaba thabakni leibak asigi saknareba entrepreneur Nikhil Kamat ka unaba amada wafam asi Pradhan Mantri na phongdokhibani mangnai mioi ama oina mahaksu aranba kaya tawramba yai adumoinamak phattaba wakhalon amaga loinana aranba thabakti kaidongoida tawroi Siri Modi hai Rajniti da mai pake harabadi kathokpa haikiba wangakpa punna thabak tawminaba amasung miyanggidamak matam kaithokpa ngamba haibasini haujik sanabagi pau Khetrimeyung Ganga dagi Tha asigi kunipan dagi mathang thagi tara mari phawba Uttarakhand da pangthokadawriba kuntra nipan suba National Games ta saru yagadaba Manipur gi sanaroi singkhanaba edo committee ama semle Raizagi Youth Affairs and Sports ki Secretary na thokpa cherol amana hai mioi mapan na saba committee asigi chairman Youth Affairs amasung Sports Mantri na oigani mapan suba MNCA play tournament NCA ning thokong na laure ngasi Lairanjam public ground da sanakhiba final match ta NCA ning thokong na KSDO Kyamgaibu ranmari futara da thoiki tournament asigi man of series MPA gi Huidrom Dhanna Shamai na tare man of the match final na NCA gi Angom Robin Hood singna tare Langthabal public ground sa thariba kunma thoi suba Manipur veteran cricket tournament ki ngasi sanakhiba match ta YUCC Moirangpurel na model club jinga makhabu ran taruk ta thoiki taruk suba Ice Mani Sharma Memorial 3rd Division Football League ki ngasi Pambyal ground da sanakhiba match ta GFC Kanglatonbina UYPA Khajribu Panjalmari sono da thoiki atopa match amada IMAFA Wangoina KYDC Kiambu Panjal Ahum sono da thoiki Thaunauzam playground sa thariba ani suba ima panthobi open football tournament ki ngasi sanakhiba match ta MTFC malomna Waikhong FC bu Panjal ama sono da thoiki atopa match amada TDC Tezpurna PISC Purum Tampapo Panjal Ahum amada thoiki Nipumari suba CSDSA Sports Meet ki Chapikarong playground da ngasi sanakhiba match ta Chapikarong FC na Tampi YC bu Panjal ani amada thoiki atopa match singda Khubung Khulel FC na Naringkhu FC bu Panjal mari amada amasung Daikhu YC na Y Khutabu Panjal ani amada thoiki Rajesh
Thagatsari Ganga, Aroibada Maruiba Pau, Mukhyamantri Nongthomam Biren Singh ngasi Pradhan Mantri Kaushal Vikas Yojana gi makhada training loirba mioisingda skill certificate entokre. Manipur hayeng dharmigi chatnabiga loinana imoinu irat thawni thoram pangthokani. Rajapal Ajay Kumar Bala ngasi Tengnoupal jila gi Ngamkhai Shahar Moreda chatuna integrated checkpost amasung Ngamkhai Sambal khabagi thabak yengsingkhre. Kendra gi hanagi Mantri Dr. R.K. Ranjan Singh na hairi Manipur foreign direct investment tohonge haibadi haujik leiriba land law semtokpaki tangai padaba lei amasung Bixit Bharat ama oinabagi damak English ngani niputare phawada samasya kudimaki warusin propa pami haina Pradhan Mantri Narendra Modi na phongdokre. Pau loijare.